ꯃꯐꯝ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯆꯝꯕ ꯈꯨꯗꯣꯜꯄꯣꯠ ꯑꯁꯤ ꯂꯧꯕꯤꯅꯕ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯀꯧꯁꯤꯟꯖꯒꯦ꯫ ꯃꯊꯪ ꯑꯁꯤꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯋꯥꯏꯈꯨꯝ ꯅꯤꯂꯃꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯔꯒꯗꯤ ꯐꯝꯄꯥꯛꯊꯛ ꯑꯁꯤꯗ ꯂꯤꯡꯈꯠꯄꯤꯔꯛꯇꯨꯅ ꯑꯆꯝꯕ ꯈꯨꯗꯣꯜꯄꯣꯠ ꯑꯁꯤ ꯂꯧꯕꯤꯔꯅꯕ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯖꯔꯒ ꯃꯈꯥ ꯇꯥꯔꯛꯄ ꯊꯧꯔꯝ ꯄꯔꯦꯡ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯐꯝꯐꯝꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯏꯕꯨꯡ ꯍꯥꯎꯕꯤꯖꯝ ꯆꯂꯥꯝꯕ ꯃꯩꯇꯩ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯝꯁꯨꯕꯨ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯕꯤꯔꯅꯕ ꯏꯕꯨꯡꯕꯨ ꯀꯧꯁꯤꯟꯖꯔꯤ꯫ ꯂꯝꯗꯝꯁꯤꯕꯨ ꯄꯥꯝꯕꯤꯔꯤꯕ ꯑꯃꯗꯤ ꯏꯕꯦꯟꯅꯋꯥꯔꯤꯕꯨ ꯊꯥꯒꯣꯟꯅ ꯆꯦꯟꯅ ꯊꯥꯒꯣꯟꯅꯖꯔꯤ꯫ ꯇꯁꯦꯡꯅ ꯃꯁꯤ ꯑꯗꯨꯉꯥꯏ ꯏꯪ ꯁꯣꯛ 1965ꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯑꯀꯤ ꯇꯨꯖꯨꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯊꯋꯥꯏꯅ ꯄꯣꯊꯥ ꯄꯤꯈ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯍꯨꯝ ꯑꯃꯗꯤ ꯃꯇꯝꯗꯨꯒꯤ AR ꯏꯝꯐꯥꯜꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯊꯥ ꯄꯤꯈꯤꯕ ꯑꯗꯨꯕꯨ ꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯈꯨꯗꯨꯝ ꯏꯟꯕ ꯉꯝꯖꯗꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯤꯕ ꯊꯧꯅꯥꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯖꯕ ꯑꯃꯗꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯃꯛ ꯄꯣꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯍꯤ ꯂꯤꯁꯥꯡꯁꯤꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯪꯒꯔ ꯃꯥꯔꯆꯔꯁ ꯗꯦ ꯆꯥꯛꯂꯥꯝ ꯈꯣꯡꯆꯠ ꯊꯧꯔꯝ ꯍꯟꯗꯛ ꯀꯨꯝꯁꯤꯒ ꯊꯥꯅ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕ 53ꯂꯛ ꯁꯨꯕ ꯆꯍꯤꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯉꯁꯤ ꯊꯕꯥꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯤꯉꯣꯟꯗ ꯍꯪꯒꯠꯆꯔꯕꯗ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯆꯍꯤꯕꯨꯗꯤ ꯑꯩꯈꯣꯏꯗꯒꯤꯗꯤ ꯌꯥꯝꯅ ꯍꯟꯕꯤꯔꯒꯅꯤ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯂꯨꯞꯀꯤ ꯑꯣꯏꯅ ꯍꯥꯏꯖꯕꯗꯨꯒꯤꯅꯤ ꯍꯥꯟꯅ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯊꯧꯒꯥꯏ ꯄꯨꯕꯤꯔꯝꯂꯕ ꯏꯌꯥꯝꯕ ꯑꯌꯦꯛꯄꯝ ꯗꯤꯖꯦꯟ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯦꯗꯚꯥꯏꯖꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯠ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯌꯨꯁꯦꯟꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯊꯧꯒꯥꯏꯁꯨ ꯄꯨꯕꯤꯔꯤꯕ ꯏꯌꯥꯝꯕ YK ꯕꯤꯔꯦꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧ ꯑꯆꯧꯕ ꯏꯁꯨꯁꯤꯡꯗ ꯃꯥꯡꯗ ꯆꯣꯡꯊꯣꯛꯑꯀꯥꯟꯗ ꯊꯋꯥꯏ ꯌꯥꯎꯅ ꯑꯁꯤ ꯑꯅꯥ ꯈꯪꯗꯅ ꯆꯦꯟ ꯆꯣꯡꯖꯔꯤꯕ ꯂꯝꯗꯝꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏ ꯐꯥꯎ ꯄꯥꯝꯃꯨꯗꯅ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSO ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯗꯨꯒ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯌꯥꯝꯅ ꯁꯥꯡꯅ ꯔꯦꯂꯤ ꯌꯥꯎꯕꯤꯔꯒ ꯉꯁꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯃꯍꯩꯔꯣꯏꯁꯤꯡ ꯄꯨꯝꯅꯃꯛ ꯁꯞꯆꯤꯟꯖꯔꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯁꯤꯡꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯑꯦꯝꯁꯨꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯄꯨꯝꯅꯃꯛꯁꯨ ꯁꯞꯆꯤꯟꯖꯔꯒ ꯄꯨꯝꯅꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯌꯥꯝꯅ ꯁꯥꯡꯅ ꯊꯝꯖꯔꯣꯏ ꯑꯩꯈꯣꯏꯁꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯥꯡꯅ ꯔꯦꯂꯤ ꯑꯃꯁꯨ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯦꯝꯁꯨꯒꯤ ꯑꯣꯏꯅ ꯍꯧꯈꯤꯕ ꯆꯍꯤ 1965 ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯆꯛꯂꯥꯝ ꯈꯣꯡꯆꯠꯀꯤ ꯊꯧꯔꯝ ꯑꯗꯨꯕꯨ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯗ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯆꯛꯂꯥꯝ ꯈꯣꯡꯆꯠ ꯅꯤꯡꯁꯤꯡ ꯂꯤꯂꯥꯅ ꯊꯧꯔꯝ ꯑꯃꯈꯛ ꯂꯤꯂꯥ ꯑꯃꯈꯛꯁꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯕꯅ ꯑꯩꯈꯣꯏ ꯄꯨꯡꯁꯨ ꯃꯇꯝ ꯂꯩꯁꯜꯂꯛꯇꯕꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥ ꯉꯥꯡꯕꯒꯤ ꯃꯌꯥꯝꯁꯨ ꯇꯦꯟꯇꯛꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯉꯤꯕ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯉꯁꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜꯗꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅꯤ ꯇꯁꯦꯡꯅ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ right to educationꯗꯒꯤ right to life-ꯅ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯋꯥꯈꯜꯗꯣ ꯈꯜꯂꯒ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯉꯝꯃꯒ ꯉꯁꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯆꯛꯂꯥꯝ ꯈꯣꯡꯆꯠ ꯔꯦꯂꯤ ꯃꯇꯦꯛ ꯑꯃ ꯆꯠꯂꯨꯔꯒ ꯁꯤꯗꯩꯁꯤꯗ ꯐꯝꯃꯒ ꯄꯨꯡ ꯑꯃꯈꯛꯀꯤ ꯑꯅꯤꯈꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯕ ꯐꯥꯎꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯥꯡꯗ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯉꯥꯡꯉꯤꯕ ꯅꯠꯇ꯭ꯔꯒ ꯗꯥꯏꯁ ꯐꯝꯃꯒ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯌꯥꯍꯧꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯪꯉꯤꯕ ꯉꯥꯡꯉꯤꯕ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤꯅꯤ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯍꯥꯟꯅ ꯃꯥꯒꯤ ꯊꯝꯕꯤꯒꯗꯕꯅꯤ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯣꯏꯗ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯅꯈꯣꯏꯗ ꯐꯣꯔꯁ ꯇꯧꯔꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯃꯗꯨ ꯂꯩꯕꯥꯛ ꯅꯤꯡꯕ ꯀꯧꯏ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯔꯒꯗꯤ ꯍꯧꯔꯛꯂꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯅꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯁꯃꯥꯖꯗ ꯐꯝꯂꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯉꯥꯡꯉꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯄꯤꯔꯤꯕ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯦ ꯂꯧꯁꯤꯟꯍꯧꯗ꯭ꯔꯒꯗꯤ ꯅꯈꯣꯏꯅ ꯀꯔꯝꯅ ꯍꯧꯔꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡ ꯅꯈꯣꯏꯒꯤ ꯃꯈꯥ ꯊꯥꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯀꯔꯝꯅ ꯌꯦꯡꯁꯤꯟꯒꯗꯧꯔꯤꯕ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯥꯛꯏ ꯉꯁꯤ ꯏꯃꯥꯁꯤꯡꯅ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯠ ꯄꯨꯝꯅꯃꯛꯁꯦ ꯅꯈꯣꯏꯒꯤꯅꯤ ꯅꯈꯣꯏꯅ ꯃꯗꯨ ꯈꯨꯟꯅꯨꯡ ꯏꯜꯍꯧꯔꯀꯥꯟꯗ ꯅꯈꯣꯏꯅ ꯑꯃꯨꯛ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯒꯅ ꯈꯨꯟꯅꯥꯏꯗꯨꯒꯤꯗꯃꯛꯇ ꯅꯈꯣꯏ ꯑꯆꯧꯕ ꯊꯕꯛꯁꯤꯡ ꯄꯥꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯦꯕ
ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯁꯤꯗꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯕ ꯂꯩꯕꯥꯛꯀꯤ ꯑꯆꯧ ꯑꯆꯧꯕꯁꯤꯡꯁꯤꯗ ꯌꯥꯎꯔꯒ ꯂꯩꯔꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯩꯒꯨꯝꯕ ꯄꯪꯖꯗ꯭ꯔꯕ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯤꯕ ꯑꯃꯅ ꯉꯥꯡꯉꯨꯕꯗ ꯃꯗꯨ ꯑꯩꯒꯤ ꯏꯇꯩꯒꯤ ꯄꯥ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯛꯀꯗꯧꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯅꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯀꯔꯝꯕ ꯃꯅꯤꯄꯨꯔ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯆꯍꯤ 2000 ꯄꯨꯋꯥꯔꯤ ꯂꯩꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃꯅ ꯏꯪ 1949ꯗ ꯚꯥꯔꯠꯀꯤ ꯐꯤꯐꯥꯅꯨꯡꯗ ꯇꯤꯟꯗ꯭ꯔꯤꯉꯩ ꯃꯇꯝ ꯐꯥꯎꯕꯗ ꯑꯩꯈꯣꯏꯁꯦ ꯀꯅꯥꯒꯤ ꯃꯈꯥ ꯄꯣꯜꯂꯝꯃꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥ ꯄꯣꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ 1919ꯗ ꯑꯩꯈꯣꯏ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯄꯤꯕ ꯑꯉꯥꯡ ꯅꯨꯄꯥꯇꯅ ꯍꯦꯜꯂꯒ ꯍꯥꯠꯄꯤꯕ ꯌꯥꯏꯅ ꯂꯦꯡꯉꯒ ꯄꯨꯕ ꯅꯨꯄꯤꯁꯤꯡꯒꯤ ꯏꯖꯠ ꯇꯦꯟꯁꯤꯟꯅꯕꯤꯕ ꯊꯧꯔꯝ ꯀꯌꯥꯃ ꯇꯥꯡꯀꯛ ꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯦ ꯑꯃꯨꯛꯃꯨꯛ ꯃꯤꯀꯞ ꯊꯣꯛꯅꯅꯕ ꯑꯃꯨꯛꯃꯨꯛ ꯍꯧꯒꯠꯅꯕ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡ ꯏꯆꯥꯁꯤꯡ ꯑꯁꯦ ꯃꯤꯀꯞ ꯊꯣꯛꯅꯕ ꯑꯃꯨꯛꯃꯨꯛ ꯊꯕꯛ ꯀꯌꯥ ꯊꯣꯛꯏꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯪꯃꯤꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯆꯍꯤ 5,000 ꯍꯦꯟꯅ ꯂꯩꯖꯔꯛꯂꯕ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯁꯦ ꯑꯩꯈꯣꯏ ꯀꯅꯥꯒꯤ ꯃꯤꯈꯥ ꯄꯣꯜꯂꯒ ꯂꯥꯛꯏ ꯆꯥꯕꯗ ꯊꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯄꯣꯠꯊꯣꯛ ꯂꯩꯔꯝꯗꯕ꯭ꯔꯥ ꯃꯤꯉꯣꯟꯗꯒꯤ ꯇꯥꯡꯉꯒ ꯑꯗꯨꯝ ꯅꯤꯔꯒ ꯆꯥꯔꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯊꯝꯕꯤꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏ 1899ꯗ ꯑꯋꯥꯅ ꯑꯃꯨꯛ ꯂꯩꯔꯦ 1891ꯗ ꯕ꯭ꯔꯤꯇꯤꯁꯅ ꯑꯃꯨꯛ ꯃꯈꯥ ꯄꯣꯜꯍꯜꯂꯒ ꯌꯥꯝꯅ ꯁꯥꯡꯉꯕ ꯆꯍꯤ 90 ꯍꯦꯟꯅ ꯅꯤꯡꯊꯥ ꯇꯝꯅꯅ ꯍꯧꯔꯛꯑꯕ ꯃꯇꯨꯡꯗ 1947 ꯅꯤꯡꯈꯥ ꯇꯝꯃꯦ 1948ꯗ ꯑꯩꯈꯣꯏ ꯏꯁꯥꯗꯕꯨ ꯂꯩꯕꯥꯛꯆꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯚꯣꯠ ꯇꯧꯔꯀꯥꯟꯗ ꯃꯤꯍꯨꯠ ꯈꯜꯂꯒ ꯑꯩꯈꯣꯏ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯖꯔꯝꯃꯕꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗ 1949ꯗ ꯃꯇꯝꯗꯨꯒꯤ ꯚꯥꯔꯠꯅ ꯅꯤꯡꯈꯥ ꯇꯝꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯕꯥꯛ 565 ꯑꯁꯦ ꯂꯧꯁꯤꯜꯂꯒ ꯑꯆꯧꯕ ꯍꯧꯖꯤꯛ ꯂꯩꯕ ꯏꯟꯗꯤꯌꯥ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯇꯝꯗꯨꯒꯤ ꯃꯤꯌꯥꯝ ꯇꯥꯟꯅꯕꯤꯔꯝꯗꯕꯤꯗ ꯃꯍꯥꯔꯥꯖꯥ ꯕꯣꯙꯤꯆꯟꯗ꯭ꯔ ꯕꯣꯝ ꯁꯤꯂꯣꯡꯗ ꯀꯧꯔꯀꯥꯟꯗ 1949ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 21ꯗ ꯅꯝꯐꯨꯗ ꯁꯥꯏꯟ ꯇꯧꯍꯜꯂꯒ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 15ꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯄꯥꯔꯠꯁꯤ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯔꯛꯏꯕꯅꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯀꯥꯟꯗꯗ ꯉꯁꯤ ꯁꯥꯡꯉꯕ ꯆꯍꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯔꯤ ꯑꯩꯈꯣꯏ ꯀꯩꯗꯧꯔꯤ ꯍꯥꯏꯕꯗꯣ ꯃꯗꯨꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯁꯦ ꯃꯇꯝꯗ ꯆꯥꯛ ꯇꯥꯡꯕ ꯊꯣꯛꯏꯕꯁꯦ ꯃꯇꯝꯗꯨꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯑꯗꯨꯅ ꯀꯔꯕꯥꯔ ꯋꯥꯂꯥ ꯇꯧꯕꯁꯤꯡ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯄꯣꯀꯦꯠ ꯊꯟꯅꯅꯕ ꯍꯣꯠꯅꯕ ꯐꯨꯔꯤꯠ ꯊꯟꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀ ꯌꯥꯅꯔꯀꯥꯟꯗ ꯃꯈꯣꯏ ꯃꯁꯦꯟ ꯅꯨꯡꯉꯥꯏꯅꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒꯤ ꯃꯇꯨ ꯃꯆꯥꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤ ꯁꯅꯥ ꯁꯥꯅꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏ ꯒꯥꯔꯤ ꯇꯣꯡꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯔꯔꯕ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯖꯗ꯭ꯔꯕ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯕꯁꯤꯡ ꯑꯗꯨ ꯆꯩꯊꯦꯡ ꯄꯤꯍꯟꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯄꯨꯛꯂꯤ ꯇꯠꯂꯀꯥꯟꯗ ꯄꯨꯛꯂꯤꯗ ꯀꯩꯝꯇ ꯌꯥꯎꯗꯕꯤꯗ ꯑꯗꯨꯒꯨꯝꯕ ꯏꯍꯧ ꯆꯪꯉꯨꯕ ꯑꯗꯨꯒꯨꯝꯕ ꯏꯍꯧꯗꯨꯗꯅꯦ ꯃꯈꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯃꯄꯤ ꯃꯄꯥꯅꯤ ꯍꯥꯏꯗꯅ ꯆꯥꯛ ꯄꯤꯌꯨ ꯆꯦꯡ ꯄꯤꯌꯨ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗꯨꯗ ꯆꯥꯛ ꯆꯦꯡ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯍꯥꯡꯉꯒ ꯂꯩꯔꯤꯕ ꯄꯨꯛꯇꯨꯗ ꯁꯪꯒꯤꯅ ꯊꯤꯟꯕꯤꯕ ꯈꯣꯡꯎꯞ ꯄꯨꯟꯅ ꯀꯥꯎꯊꯠꯄꯤꯕ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯤꯕ ꯃꯇꯤꯡ ꯃꯔꯣꯡ ꯃꯔꯤꯡ ꯊꯣꯛꯑꯕ ꯐꯥꯎꯕꯗ ꯑꯣꯔꯣ ꯑꯣꯈꯥꯔꯒ ꯈꯨꯟꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯁꯤꯟꯕꯤꯔꯀꯥꯟꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯥ ꯉꯥ ꯆꯠꯀꯗꯕꯅꯤ ꯆꯠ ꯑꯃꯈꯛ ꯆꯠꯂꯀꯥꯟꯗ ꯅꯩꯔꯒ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯗꯨꯅ ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯉꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯁꯥꯡꯉꯕ ꯆꯍꯤꯁꯦ ꯐꯤꯐꯥꯅꯨꯡꯗ ꯇꯤꯜꯂꯒ ꯂꯥꯛꯄꯗꯨꯅ ꯉꯁꯤꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯕꯗ ꯊꯛꯄꯗ ꯁꯦꯜ ꯊꯨꯝꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎ ꯃꯤꯄꯥꯜ ꯇꯥꯡꯉꯒ ꯂꯩꯕꯗꯨꯅ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯉꯁꯤ 21st century ꯌꯧꯔꯕ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯁꯦ ꯁꯔꯀꯥꯔꯅ ꯂꯦꯞꯄꯤꯕ꯭ꯔꯥ ꯀꯅꯥꯅ ꯂꯦꯞꯄꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯅꯣꯡꯃ ꯆꯪꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯐꯪꯉꯤꯕ꯭ꯔꯥ ꯃꯇꯝ ꯑꯃꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯇꯤꯜꯍꯧ ꯊꯥꯅꯔꯝꯕ ꯑꯩꯈꯣꯏꯒꯤ ꯆꯥꯅꯅꯕ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯆꯔꯝꯕꯗꯣ ꯉꯁꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯀꯣꯏꯕꯒꯤ ꯂꯧ ꯎꯕꯒꯤ ꯋꯥꯍꯩꯕ ꯄꯤꯛꯄꯗꯒꯤ ꯍꯧꯔꯒ ꯆꯅꯝꯗꯒꯤ ꯍꯧꯔꯒ ꯇꯤꯜꯍꯧꯗꯒꯤ ꯍꯧꯔꯒ ꯌꯦꯡꯉꯪꯗꯒꯤ ꯍꯧꯔꯒ ꯆꯥꯎꯕ ꯄꯣꯠꯂꯝꯁꯤ ꯍꯤꯡꯕꯗ ꯆꯪꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯄꯥꯜ ꯇꯥꯡꯗ꯭ꯔꯕ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄ ꯐꯪꯗꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯃꯤꯈꯥ ꯄꯣꯜꯂꯒ ꯂꯩꯕ ꯈꯨꯟꯅꯥꯏ ꯑꯃꯈꯛꯇ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯃꯤꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤ MLA ꯐꯥꯎꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯨꯄꯥ 3 ꯄꯤꯕ ꯁꯦꯟꯇꯔꯅ ꯄꯤꯕ ꯆꯦꯡ ꯐꯥꯎꯕ ꯌꯦꯟꯕ ꯌꯥꯎꯁꯤꯜꯂꯀꯥꯟꯗ ꯂꯥꯏꯔꯔꯕꯒꯤ ꯆꯈꯥꯎꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯃꯟꯇ꯭ꯔꯤ MLA ꯐꯥꯎꯕ ꯊꯣꯛꯂꯛꯑꯕꯅꯤ ꯃꯇꯝ ꯆꯥꯅ ꯂꯧꯃꯤꯗ ꯍꯥꯔ ꯄꯤꯕꯤꯔꯒ ꯂꯧ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯑꯀꯥꯟꯗ ꯆꯥꯕ ꯊꯛꯇꯕ ꯋꯥꯠꯇꯕ ꯈꯨꯟꯅꯥꯏ ꯑꯃꯈꯛ ꯑꯣꯏꯒꯗꯕꯗꯣ ꯉꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯍꯥꯔꯁꯤꯡꯗꯣ ꯄꯧꯔꯣ ꯂꯣꯟꯁꯤꯜꯂꯀꯥꯟꯗ AC ꯔꯨꯝꯗ ꯊꯝꯃꯀꯥꯟꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯤ ꯀꯔꯝꯕ ꯂꯤꯂꯥꯅꯣ ꯍꯥꯏꯕꯁꯦ ꯍꯧꯔꯛꯂꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯉꯈꯥꯏꯒꯤ ꯆꯍꯤ ꯁꯥꯡꯉꯕ ꯆꯍꯤ 63ꯁꯦ ꯚꯥꯔꯠꯅ ꯅꯤꯡꯈꯥ ꯇꯝꯕ ꯆꯍꯤ 64 ꯁꯨꯕꯒꯤ ꯍꯔ ꯘꯔ ꯇꯤꯔꯪꯒꯥꯗꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯃꯆꯨꯍꯣꯡꯒꯤ ꯐꯤꯗꯥ ꯌꯨꯡꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯆꯠꯅꯅꯕ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯪꯁꯤꯜꯂꯤꯕ ꯃꯈꯣꯏꯒꯤ ꯆꯍꯤ 65 ꯅꯤꯡꯈꯥ ꯇꯝꯃꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯏ ꯑꯩꯈꯣꯏ ꯆꯍꯤ 65ꯁꯦ ꯚꯥꯔꯠꯇ ꯇꯤꯜꯂꯒ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯅꯤꯡꯈꯥ ꯇꯝꯃꯕ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯊꯝꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯤꯡꯈꯥ ꯇꯝꯗ꯭ꯔꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯕꯗ ꯊꯛꯄꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥꯒꯤ ꯀꯩꯒꯤ ꯃꯤꯄꯥꯜ ꯇꯥꯡꯉꯒ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯁꯣꯠꯊꯔꯕ ꯈꯪꯍꯟꯐꯝꯗ ꯊꯥꯡꯗꯣꯛꯑꯒ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ
ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯆꯉꯥꯡ ꯈꯣꯡꯆꯠꯇꯣ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯂꯥꯏꯔꯕꯁꯤꯡꯒꯤ ꯆꯈꯥꯎꯗ ꯂꯥꯏꯔꯕꯁꯤꯡꯒꯤ ꯄꯨꯛꯇ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯉꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯥꯈꯥꯎꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕꯁꯦ ꯑꯗꯨꯈꯛꯀꯤ ꯋꯥꯈꯜ ꯉꯥꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕꯁꯦ ꯃꯈꯣꯏꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯁꯦ ꯁꯨꯞꯅ ꯄꯥꯏꯁꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯃꯔꯤꯡ ꯃꯈꯥ ꯇꯧꯅ ꯂꯩꯖꯔꯝꯂꯤꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯣꯏꯍꯟꯗꯅꯕ ꯃꯈꯣꯏꯒꯤ ꯃꯈꯥ ꯊꯥꯔꯒ ꯍꯦꯟꯒꯠꯂꯛꯇꯅꯕ ꯑꯩꯈꯣꯏꯒꯤ ꯏꯆꯪ ꯊꯧꯔꯕ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯌꯥꯅꯅꯕ ꯑꯗꯨꯒꯨꯝꯕ ꯁꯤꯁꯇꯦꯝ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯎꯔꯤꯁꯦ ꯑꯗꯨꯅꯤ ꯎꯔꯤꯁꯦ ꯑꯗꯨꯅ ꯁꯥꯊꯤꯔꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯗ꯭ꯔꯀꯣꯅꯤꯌꯟ ꯂꯣꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯄꯥ ꯐꯥꯎꯕ ꯊꯝꯖꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯖꯔꯤꯕ ꯃꯤꯆꯝ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯉꯥꯌꯣꯛ ꯆꯐꯨꯗ ꯍꯥꯞꯄ ꯉꯥꯗꯧꯅ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯐꯥꯕ ꯀꯥꯞꯅꯤꯡꯕ ꯃꯇꯝꯗ ꯀꯥꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯣꯠ ꯅꯩꯕ ꯅꯤꯁꯥꯒꯤ ꯏꯄꯥꯛ ꯇꯧꯔꯀꯥꯟꯗ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯁꯤꯕꯨ ꯅꯤꯁꯥꯒꯤ ꯏꯄꯥꯛ ꯇꯧꯍꯜꯂꯀꯥꯟꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯑꯅꯧ ꯑꯅꯧꯕ ꯋꯥꯈꯜ ꯈꯜꯂꯒ ꯍꯦꯟꯅ ꯆꯥꯎꯈꯠꯀꯗꯕ ꯋꯥꯈꯜ ꯈꯜꯂꯛꯀꯗꯕ ꯑꯗꯨꯒ ꯂꯝꯗꯝ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯛꯀꯗꯕ ꯃꯥꯡ ꯇꯥꯅ ꯆꯤꯡꯈꯠꯀꯗꯕ ꯍꯣꯠꯅꯔꯛꯀꯗꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯗꯨꯕꯨ ꯅꯤꯁꯥꯒꯤ ꯏꯄꯥꯛ ꯇꯧꯍꯜꯂꯀꯥꯟꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯔꯤꯝꯇ ꯋꯥꯈꯜ ꯈꯟꯕ ꯉꯝꯍꯟꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯤꯡꯁꯦ ꯅꯤꯁꯥꯒꯤ ꯏꯄꯥꯛ ꯇꯧꯍꯜꯂꯒ ꯉꯥꯎꯔꯒ ꯑꯗꯨꯝ ꯂꯩꯍꯟꯈꯤꯕ ꯀꯥꯟꯅꯕ ꯈꯨꯟꯅꯥꯏꯒꯤ ꯀꯥꯟꯅꯕ ꯊꯕꯛ ꯑꯃꯇ ꯇꯧꯕ ꯉꯝꯗꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯑꯩꯈꯣꯏꯒꯤ ꯕꯣꯝꯅ ꯂꯪꯁꯤꯟꯕ ꯂꯥꯟ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯥꯡꯅ ꯃꯥꯏꯊꯤꯔꯒ ꯂꯩꯍꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯂꯥꯜ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯂꯩꯕꯤꯔꯤꯕ ꯃꯤꯔꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯆꯪꯁꯤꯜꯂꯛꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯂꯩꯇ꯭ꯔꯒꯁꯨ ꯂꯦꯡꯕꯤꯔꯛꯂꯤꯕ ꯃꯍꯩꯔꯣꯏ ꯈꯔ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯍꯩꯔꯣꯏ ꯈꯔ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯃꯇꯝꯗ ꯑꯩ ꯂꯥꯏꯔꯤꯛ ꯈꯛꯇꯪ ꯇꯝꯃꯒ ꯂꯩꯕ ꯌꯥꯗꯕ ꯑꯩꯒꯤ ꯊꯪꯅꯔꯤꯕ ꯅꯥꯀꯟꯗꯨꯗ ꯌꯨꯝ ꯃꯩ ꯆꯥꯛꯑꯒ ꯑꯩꯅ ꯂꯥꯏꯔꯤꯛ ꯐꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯔ ꯂꯩꯒꯅ ꯃꯗꯨ ꯑꯩ ꯌꯥꯔꯣꯏ ꯃꯩ ꯆꯥꯛꯂꯛꯄꯗ ꯑꯩꯒꯤ ꯌꯥꯎꯔꯛꯀꯅꯤ ꯅꯈꯣꯏꯅ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯃꯤ ꯑꯆꯧꯕ ꯑꯣꯏꯈꯤꯕꯗꯤ ꯌꯥꯏ IAS ꯑꯣꯏꯈꯤꯕ ꯌꯥꯏ MCS ꯑꯣꯏꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯇꯣꯂꯣꯞꯇꯤ ꯐꯪꯈꯤꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯔꯝꯗꯝ ꯑꯩꯒꯤ ꯃꯅꯤꯄꯨꯔ ꯑꯩꯒꯤ ꯂꯝꯗꯝ ꯈꯨꯟꯅꯥꯏ ꯑꯁꯤꯗꯤ ꯃꯤꯒꯤ ꯃꯤꯈꯥ ꯄꯣꯜꯂꯀꯥꯟꯗ ꯌꯥꯝ ꯇꯝꯊꯤꯕ ꯃꯤꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏꯁꯦ ꯍꯨꯏ ꯑꯣꯏꯔꯒ ꯇꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯜꯍꯧꯒꯗꯕꯅꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯅ ꯂꯩꯕꯥꯛꯀꯤ ꯊꯣꯛꯂꯛꯄ ꯑꯆꯧꯕ ꯏꯁꯨꯁꯤꯡꯗ ꯑꯩꯈꯣꯏ ꯊꯋꯥꯏꯃꯛ ꯊꯥꯗꯣꯛꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯉꯝꯖꯕ ꯊꯧꯅꯥ ꯈꯔꯗꯤ ꯄꯨꯊꯣꯛꯑꯀꯥꯟꯗ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯑꯉꯝꯕ ꯊꯕꯛ ꯊꯧꯔꯝ ꯈꯔꯗꯤ ꯄꯥꯡꯊꯣꯛꯂꯝꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯊꯝꯕꯤꯔꯀꯥꯟꯗ ꯑꯅꯧꯕ ꯑꯑꯣꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯥꯡ ꯊꯥꯅ ꯆꯪꯁꯤꯟꯃꯤꯟꯅꯕ ꯃꯇꯝꯗꯨ ꯑꯣꯏꯔꯦ ꯉꯁꯤ ꯃꯥꯅ ꯑꯗꯨꯅꯤꯅ ꯈꯥꯏꯗꯣꯛꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯔꯨꯝ ꯇꯧꯅꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯀꯣꯟꯅꯔꯒ ꯊꯥꯡꯅ ꯊꯤꯅꯕ ꯑꯗꯨꯒꯨꯝꯕꯒꯤꯗꯨꯅꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯃꯥꯅ ꯀꯥꯈꯠꯄ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯖꯅꯤꯡꯉꯤꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯊꯝꯖꯅꯤꯡꯕꯗꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯈ꯭ꯋꯥꯏ ꯇꯔꯥ ꯑꯃꯗꯤ ꯃꯥꯡꯗ ꯂꯪꯁꯤꯟꯕꯤꯔꯤꯕ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯑꯃꯇꯒꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛ ꯅꯤꯡꯈꯥ ꯇꯝꯕ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯅꯤꯡꯈꯥ ꯇꯝꯃꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯨꯟꯅ ꯈꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯅꯧꯕ ꯑꯑꯣꯟꯕ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯄ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯏꯪꯕ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯈꯟꯊꯃꯤꯟꯅꯔꯒ ꯑꯆꯦꯠꯄ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈꯨꯠ ꯁꯝꯅꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯃꯒ ꯂꯣꯏꯁꯤꯟꯖꯒꯦ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯂꯣꯡ ꯂꯤꯞ MSU ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯍꯧꯕꯤꯖꯝ ꯆꯧꯂꯥꯝꯕ ꯃꯩꯇꯩ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ 53ꯔꯛ ꯁꯨꯕ ꯆꯣꯂꯥꯝ ꯈꯣꯡꯆꯠ ꯊꯧꯔꯝ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯅ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯊꯧꯔꯝ ꯑꯣꯏꯔꯤꯕ ꯊꯥꯒꯠ ꯋꯥꯔꯣꯜ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯟꯖꯒꯦ ꯃꯔꯨꯞ ꯁꯔꯇꯨ ꯑꯣꯅꯤꯁꯤꯃꯁ ꯀꯣꯝ ꯑꯣꯐꯤꯁ ꯁꯦꯀ꯭ꯔꯦꯇꯔꯤ MSU ꯍꯦꯗꯀ꯭ꯋꯥꯇꯔꯕꯨ ꯊꯥꯒꯠ ꯋꯥꯔꯣꯜ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯟꯖꯔꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯗꯣ ꯌꯧꯔꯛꯑꯕꯅꯤ ꯆꯠꯇꯤ ꯆꯠꯅꯤꯡꯉꯝꯃꯒꯅꯤ ꯑꯗꯨꯃꯛꯄꯨ ꯃꯌꯥꯝꯅ ꯈꯥꯡꯕꯒꯤ ꯈꯥꯡꯕ ꯈꯥꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯁꯤꯃ ꯑꯍꯥꯟꯕꯃꯛꯇ ꯍꯥꯏꯖꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤ 53ꯔꯛ ꯁꯨꯕ ꯍꯪꯒꯔ ꯃꯥꯔꯆꯔꯁ ꯗꯦ ꯆꯥꯛꯂꯥꯡ ꯈꯣꯡꯆꯠ ꯑꯁꯤꯗ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯤꯐ ꯒꯦꯁ ꯑꯣꯏꯕꯤꯔꯤꯕ ꯍꯥꯟꯅꯒꯤ ꯐꯣꯔꯃꯔ ꯄ꯭ꯔꯦꯖꯤꯗꯦꯟꯒꯤ ꯐꯝꯁꯨ ꯄꯥꯏꯕꯤꯔꯝꯂꯕ MSUꯒꯤ ꯑꯆꯧꯕ ꯗꯥꯏꯇ ꯀꯌꯥ ꯑꯃ ꯂꯧꯔꯛꯑꯒ ꯉꯁꯤ MSU ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜ ꯑꯁꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯗꯥꯏꯇ ꯀꯌꯥ ꯂꯧꯕꯤꯔꯕ ꯑꯣꯖꯥ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯌꯦꯛꯄꯝ ꯗꯤꯖꯦꯟ ꯃꯍꯥꯛꯅ ꯉꯁꯤꯒꯤ ꯆꯤꯐ ꯒꯦꯁꯠ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯔꯣꯜ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ MSUꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯍꯔꯥꯎꯅ ꯅꯣꯛꯄꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯣꯖꯥꯕꯨꯁꯨ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯩꯈꯣই All Manipur Student Union ꯒꯤꯁꯨ Vice President ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ UCMꯒꯤꯅ
All Manipur Student Union ke Paijal Obiriba Masum UCM Gina Vice President ke Thawai Pubiriba Hoi Pun Mone Kai Khumna Jariba Mingwin Hangatsarabada Yamba YK Dire Mahala Chachuba Warik Orol Kiama Thambidana Masiki Thoramasim Pung Pambidana Sinbe Kiama Kai Popina Simbe Pitamakta Yamagi Yamadu Shakoina Hara Noruk Saboloina Kai Koi Hara to Pondok Sabani Aduga Rolo Bada Koigi Masigi Functional President of Plan the Nation Bikraba All Manipur Student Union ke President Thokai Pubiriba Koi Purma Kai Khunazariba Mingwin Hangatsarabada Yamba Hojam Salama Mete Mana Sungasigi President World Marik Chumba Kiama Haibiramba Masum Emsuna Togada Togdan Masum Mahiro Sinlo the Togdan Kiasum Manapa Marik Chumba Pongiama Pondo Pyramid Mata Yam Matak to Shoki Haram the Pondo Sabani Aduga Loina Nasigi Formasim Pungpana Bidamata Lincoln Biraiba Haneke Emshu Pubiramba Akogi former Singh Akoina Emshugi former Pubiramba Emshuji Park Shauba Organization Ulmarana Barton Akon invitation Piva the Yodaba Kiama Rambaya Amasho Koina Kang Hodaba Chitova Akoina Kangmana Yamdaba Emshugi Togai Pubiriba Miamna Yamabarana Chitaba Kiamro Rambia Pukudima Pumpambiri Haga Limbira Kudima Pushikai Kuna the Chevani Amasho Koigi Emshubunung Sibiduna Rapiriba Kudima Pushu Kai Kunaba Dolopudu Chari Aduga Loinana Koigi District Lincoln Beriba Masum Branch Unita Lingbra from Hero Kudima Pushu Kai Kunabo Chari Aduga Koigi Chamineriba Ima Luptegi Aduga Toman Civil Society Organization Lingbra Iba Kudima Amukahana Amshuki Makai Harao Mai the Pondok Sabani Aduga Loinana Koigi students Mairo Sik Masai Uptegi Rally Lapodegi Akoya Yamna wana asigi khangbiduna asi aroi phawle bibigidamata yamna harabudu phongdoksari school dagi lapiriba secondary school dagi college dagi nurse institution sing dagi tongan ba institution lapiriba khudi mapui kai kono uchari aduga loina na khogi rally sida mapung phambidan bagidamata khona biriba khogi helper sing habatare Indian Red Cross Society Lions Club medical team adudigi tongan balai kai sing dagi club dagi akoina lakpa matamda ising glass matang orsu bottle matang orsu mithai matang orsu akoi seba to biriba amchung koi guide to police personnel sing khuding ma subchin jaraga harau nongai bada phungdok sabani adu goi loina akoi gi tongan ba mapam sing dagi langnale bidmakta transport association su achoba daita lobi dona sing transportation ga choba pating pangbiriba khuding ma su kai khunabda uchari adu goi loina akoi gi ngasigi Hunger Marchers Day asi gamari legana koi blood donation to bisi tu blood donors sing amasung donation sida tu mapung phanal bikta sinbi langbi ba khuding ma amasung volunteer khuding ma kai khuna du chari aduga last but not the least koi gi ngasi gi tharamasi Manipur pumbada amasung Manipur malim pumbada uhan bigdori ba koi gi print and media electronic media sing live thaviri ba amasung khuding ma haiba subchalaga harang ngai ba phongjok sabani aduna more of thanks sida haining ma mayam malai ngangning ma mayam malai dong subchilaga lengbira iba mapung phan biriba khuding mak ikai khunu buchari yamna harawi habi chai jaga te chinjige thank you Thagachari maro sir tobu ngasi pangtholiba yakhai gaterek suba chalang phikjan numit asida tongan ba CSO singdagi tongan ba school singdagi amasung MSUgi hana thaubu biramba biwe kaya mafam masida hobodagi loiba phawba election bibagi damakta MSUgi maikidagi thagapa phungdok chabaga loinana president gi ayaba lojaraga thoromasi matang saida loishin jare amasung lembirak liba khwai panamu thagapa do phungdok chari